ꯉꯁꯤꯁꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯔꯣꯕꯒꯤ ꯇꯧꯖꯔꯛꯑꯒꯦꯀꯣ ꯑꯩ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯐ꯭ꯔꯦꯁꯇꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯔꯣꯕ ꯑꯃ ꯇꯧꯔꯛꯑꯒꯦ ꯀꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯌꯣꯡꯆꯥꯛ ꯉꯁꯤꯗꯤ ꯑꯔꯣꯕꯒꯤ ꯑꯣꯏꯅ ꯇꯧꯔꯁꯦ ꯂꯣꯗꯕꯁꯤꯅ ꯍꯥꯟ ꯆꯥꯈ꯭ꯔꯦ ꯁꯤ ꯃꯃꯥꯡꯗ ꯆꯥꯕꯗꯣ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏ ꯁꯤꯁꯨ ꯆꯥꯈ꯭ꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇꯕ ꯋꯥꯅꯤ ꯑꯩ ꯁꯤ ꯆꯥꯈꯤꯕ ꯀꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯂꯣꯏꯔꯗꯤ ꯀꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯅꯝꯃꯛꯑꯒꯦ ꯉꯁꯤ ꯑꯔꯣꯕꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤ 23 ꯃꯥꯔꯆ 2025ꯀꯤꯅꯤꯀꯣ ꯃꯥꯔꯆꯇ ꯊꯝꯈꯤꯕꯅꯦ ꯃꯥꯏ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯆꯥꯍꯩꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯊꯥ ꯍꯦꯜꯂꯕ ꯆꯍꯤ ꯍꯦꯜꯂꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯐ꯭ꯔꯤꯖꯁꯦ ꯂꯩꯔꯨꯕꯗꯒꯤ ꯃꯥ ꯑꯁꯨꯝꯕ ꯐꯠꯇ ꯍꯥꯎꯊꯤ ꯆꯍꯤ ꯍꯦꯜꯂꯕ ꯊꯥ ꯍꯦꯜꯂꯕ ꯉꯥꯛꯇ ꯆꯥ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯉꯥꯡꯀꯅꯨꯀꯣ ꯅꯨꯄꯥꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯏꯊꯟꯗ ꯅꯝꯕ ꯌꯥꯗꯦ ꯅꯪ ꯊꯨꯝ ꯍꯥꯟꯅ ꯊꯥꯛꯆꯜꯂꯛꯑꯕꯣ ꯊꯥꯛꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯨꯝ ꯄꯛꯏ ꯃꯌꯥꯝꯁꯤꯗꯤ ꯐ꯭ꯔꯣꯖꯟ ꯃꯤ ꯑꯥꯏꯁꯅꯤ ꯀꯩꯅꯣ ꯑꯣ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯆꯨꯞꯇꯣꯔꯤꯁꯦ ꯉꯁꯤꯁꯨ ꯑꯁ ꯅꯍꯥꯟꯗꯤ ꯂꯣꯏ ꯆꯨꯞꯄ ꯂꯪꯊꯣꯛꯄꯅꯦ ꯑꯩ ꯆꯥꯕ ꯌꯥꯎꯗꯦꯀꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯈꯨꯠꯁꯦ ꯏꯊꯟꯗ ꯄꯥꯏꯔ ꯅꯝꯕ ꯌꯥꯗꯕ ꯃꯥ ꯅꯝꯕꯤꯌꯣ ꯀꯧꯁꯜꯂꯒ ꯃꯥ ꯉꯁꯥꯏ ꯆꯒꯠꯅꯗꯣꯏꯅꯤ ꯀꯥꯔꯟꯇꯨꯔꯟ ꯉꯥꯡꯉꯒ ꯃꯌꯥꯝ ꯆꯥꯕꯤꯌꯨꯅꯨꯀꯣ ꯁꯦ ꯁꯨꯝꯕꯁꯦ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯄꯣꯠꯅꯤꯁꯦ ꯆꯍꯤ ꯍꯦꯜꯂꯕ ꯃꯣꯔꯣꯛ ꯑꯃꯒ ꯉꯥꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯔꯦ ꯎꯃꯣꯔꯣꯛ ꯃꯅꯝꯁꯤꯗꯤ ꯋꯥꯎ ꯁꯥꯠꯂꯦ ꯃꯅꯝꯅ ꯎꯃꯣꯔꯣꯛꯇ ꯉꯥꯎꯖꯕꯤ ꯃꯌꯥꯝꯒꯤ ꯑꯥꯏꯁ ꯑꯣꯜꯂꯤꯕꯀꯣ ꯁꯦ ꯉꯥꯛꯇꯪ ꯂꯩꯕꯨꯗꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤꯕ ꯄ꯭ꯔꯤꯛ ꯂꯥꯎꯗꯤ ꯀꯩꯅꯣ ꯑꯥꯏꯁꯅꯦ ꯐ꯭ꯔꯣꯖꯟ ꯊꯝꯕ ꯍꯥꯏꯗꯣ ꯁꯤꯅꯤꯃꯤ ꯅꯪꯕꯨ ꯀꯩꯅꯣ ꯅꯪ ꯇꯥꯔꯟ ꯇꯥꯏꯁꯤꯕꯣ ꯏꯪꯉꯦ ꯈꯨꯠꯀꯁꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯝꯃꯒ ꯑꯗꯨꯝ ꯇꯧꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗ ꯆꯥꯛꯁꯦ ꯄꯨꯡ 2 ꯇꯥꯁꯜꯂꯛꯑꯦ ꯆꯥꯗ꯭ꯔꯤ ꯑꯌꯨꯛꯀꯤ ꯃꯥꯏ ꯚꯤꯗꯤꯑꯣ ꯅꯝꯅ ꯍꯣꯠꯅꯕꯗ ꯑꯩ ꯆꯥꯛ ꯍꯧꯖꯤꯛꯐꯥꯎ ꯄꯤꯖꯗ꯭ꯔꯤꯗꯣ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯀꯥꯏ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯅꯠꯇꯦ ꯃꯥꯏ ꯊꯕꯛ ꯆꯤꯟꯖꯔꯒ ꯑꯩꯗꯤ ꯉꯁꯥꯏ ꯍꯜꯂꯛꯑꯕꯅꯤꯗ ꯀꯥꯏꯗꯅꯦ ꯆꯤꯟꯊꯤꯔꯤꯅꯤ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ ꯆꯥꯛꯁꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯑꯇꯩ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯗꯨꯝ ꯃꯊꯟꯇ ꯄꯣꯛꯊꯣꯛꯆꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯗꯛꯇ ꯆꯥꯔꯝꯗꯥꯏꯗ ꯇꯧꯔꯕꯅꯤꯅ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯆꯞ ꯆꯥꯔꯦ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯉꯥꯒꯗꯤ ꯊꯥꯛꯆꯗ꯭ꯔꯦꯀꯣ ꯉꯥꯒ ꯊꯥꯛꯑꯗꯤ ꯃꯣꯏꯅ ꯍꯦꯟꯗꯣꯏꯖꯥꯠꯅꯤ ꯑꯗꯣ ꯈꯥꯖꯤꯡ ꯈꯔ ꯉꯧꯔ ꯍꯥꯞꯁꯤꯔꯣ ꯏꯁꯥꯅ ꯊꯥꯒꯠꯂꯦ ꯂꯝ ꯌꯧꯋꯦ ꯀꯛꯆꯤꯡ ꯀꯣꯏꯔꯥ ꯌꯧꯋꯦ ꯑꯗꯨꯅꯤ ꯏꯪ ꯂꯥꯎꯔꯦ ꯏꯪꯕꯗ ꯇꯤꯜꯍꯧ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯔꯦ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯐꯗꯤꯒꯣꯝꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯄꯨꯟ ꯂꯧꯁꯜꯂ ꯊꯝꯕꯅꯦꯕ ꯑꯗꯩ ꯇꯣꯏꯅ ꯆꯠꯄꯗꯣ ꯉꯝꯗꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯂꯣꯏꯔꯕꯅꯤꯅ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯈꯨꯗꯛꯁꯤꯗ ꯂꯧꯔꯨꯅꯤ ꯑꯗꯨꯅ ꯂꯧꯖꯗ꯭ꯔꯦ ꯆꯤꯟꯒꯁꯦ ꯍꯣꯝ ꯂꯥꯎꯏꯗ ꯇꯣꯠꯄꯁꯦ ꯂꯣꯝꯕꯤ ꯊꯥꯛꯂꯛꯑꯦ ꯄꯨꯔꯥ ꯃꯇꯝꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯑꯔꯣꯕ ꯌꯣꯡꯆꯥꯛꯇꯨꯅꯤꯀꯣ ꯍꯧꯖꯤꯛ ꯆꯥꯗꯣꯏꯁꯦ ꯃꯇꯝꯒꯤ ꯅꯠꯇꯦꯀꯣ ꯃꯃꯥꯡ ꯆꯍꯤꯒꯤꯅꯤ ꯃꯃꯥꯡ ꯆꯍꯤ ꯅꯠꯇꯦ ꯆꯥꯛꯀꯧ ꯃꯌꯥ ꯌꯧꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯊꯣꯛꯂꯛꯇ꯭ꯔꯣ ꯀꯩꯅꯣ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯈꯪꯗꯦ ꯑꯩꯈꯣꯏ ꯖꯨꯂꯥꯏ ꯃꯃꯥꯡ ꯑꯥꯒꯁ ꯆꯍꯤꯒꯤ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯊꯣꯛꯂꯛꯇꯣꯔꯦ ꯅꯕꯦꯝꯕꯔꯗ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔ ꯌꯧꯁꯜꯂꯛꯑꯕꯅꯤ ꯆꯥꯏ ꯑꯗꯨꯗꯤ ꯃꯄꯥꯟꯁꯤ ꯊꯤꯟꯗꯣꯛꯇꯉꯥꯏ ꯌꯥꯝ ꯍꯥꯎꯔꯣꯏꯗꯕ ꯐꯤꯕꯝꯅꯤ ꯇꯥꯡꯖꯗꯣꯏꯕ ꯋꯥꯅꯤ ꯁꯤ ꯂꯩꯔꯛꯄ ꯃꯌꯥꯝ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤ ꯐ꯭ꯔꯦꯁꯅꯦ ꯊꯣꯡꯖꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯃꯌꯥꯝ ꯀꯅꯥ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤꯒꯦ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯤꯒ ꯍꯪꯒꯥꯝꯒ ꯇꯧꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯋꯤꯀꯣ ꯍꯪꯒꯥꯝꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯍꯩꯅꯩꯅꯤꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯍꯪꯒꯥꯝꯒ ꯊꯣꯡꯃꯤꯟꯅꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯕꯁꯦ ꯑꯗꯣ ꯐꯔꯛ ꯇꯥꯗꯅ ꯚꯤꯗꯤꯑꯣꯗꯤ ꯅꯝꯍꯧꯗꯕ ꯑꯗꯣ ꯄꯥꯝꯃꯨꯔꯛꯑꯦ ꯍꯧꯖꯤꯛꯇ ꯃꯃꯥ ꯃꯆꯥꯅꯤꯗꯅ ꯍꯪꯒꯥꯝꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯇꯧꯕ ꯀꯥꯏꯁꯤꯗꯤ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯁꯧꯒ꯭ꯔꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯧꯒ꯭ꯔꯤꯒꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯍꯪꯒꯥꯝꯁꯨ ꯄꯥꯝꯃꯦ ꯄꯥꯝꯕꯨꯗꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯍꯣꯡꯉꯛꯑꯅꯤꯀꯣ ꯍꯌꯦꯡ ꯂꯣꯏꯔꯝꯗꯥꯏꯗ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯐꯠ ꯂꯩꯁꯟꯕꯤꯔꯣ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯐ꯭ꯔꯤꯖꯇ ꯊꯝꯖꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯃꯇꯝ ꯅꯠꯇ꯭ꯔꯀꯥꯟꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯆꯥꯝꯃꯒꯤ ꯑꯍꯨꯝ ꯇꯧꯔꯤꯗꯣ ꯃꯔꯨꯁꯨ ꯌꯥꯝ ꯀꯟꯅ ꯐꯖꯕ ꯅꯠꯇꯦ 200 ꯍꯥꯏꯗꯣ ꯑꯗꯣ ꯌꯦꯡꯉꯣꯅꯦ ꯆꯥꯝꯃꯒꯤ 50ꯒ ꯇꯧꯕ ꯃꯇꯝꯅꯤ ꯍꯥꯏꯕ ꯍꯣꯡꯉꯛꯄ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯧꯁꯟꯕꯤꯌꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯀꯗꯧꯗꯣꯏꯅꯤꯀꯣ ꯃꯥꯏ ꯕꯣꯔꯥ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯊꯣꯔꯛꯈꯤꯕ ꯃꯤꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯌꯨꯝꯗꯅ ꯃꯤꯅ ꯑꯁꯦꯡ ꯃꯥꯟꯒꯤꯅꯤꯍꯦ ꯀꯅꯥꯅ ꯐ꯭ꯔꯤꯗ ꯄꯤꯔꯛꯏꯅꯤ ꯕꯣꯔꯥ ꯑꯃ ꯈꯨꯜꯂ ꯄꯨꯔꯛꯄꯅꯦ ꯃꯥꯅ ꯑꯗꯨꯒ ꯂꯣꯀꯦꯜꯒꯤꯗꯨꯁꯨ ꯂꯩꯖꯔꯦ ꯏꯔꯣꯟꯕꯗꯨꯁꯨ ꯁꯦꯝꯖꯔꯛꯀꯦ ꯅꯣꯡꯃ ꯂꯣꯀꯦꯜꯒꯤ ꯐꯖꯅ ꯈꯔ ꯇꯥꯡꯕꯗꯣ ꯆꯤꯡꯒꯤꯗꯣ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯏꯔꯣꯜꯂꯒ ꯆꯥꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯃꯥ ꯌꯣꯡꯆꯥꯛꯁꯦ ꯏꯔꯣꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯑꯝꯇ ꯂꯪꯊꯣꯛꯍꯧꯗ ꯌꯥꯔꯣꯏ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃꯦꯌꯦ ꯑꯩ ꯅꯨꯄꯥꯁꯦ ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯉꯛꯇꯣꯔꯦ ꯑꯝꯇ ꯆꯥꯛ ꯍꯥꯟꯅ ꯆꯥꯅ ꯇꯧꯔꯒꯦ ꯀꯣꯟꯅ ꯂꯥꯡꯉꯣ ꯏꯁꯧꯗꯣ ꯚꯤꯗꯤꯑꯣ ꯅꯝ ꯂꯣꯏꯔꯒ ꯃꯥ ꯍꯥꯏꯕ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯏꯁꯧ ꯑꯝꯇ ꯂꯥꯡꯒꯦ